Cabinet Mifam Pangthokna Nongju Mifam Task ke Kuntaruk amasung Kuntareta Pangthokna bagidamag Governor da Haizenaba Warip Lokre. BJP के membership drive Pangthokre. Mathangi Sarkar asisu BJP na sem daba yade haina Chief Minister and Biren Fongdokre. Manipur के Chief Secretary Silabra haina lamdam asigi miyam marakta chamamnaba leinarure. Chief Secretary in charge Dr. Suresh Akhtarna Chief Secretary oina lengak ki order thoklobadagi lengak manungda charangnaba thokre. Malem gi laibak taret fauduna chatkadaba G Ingo B Chingthamgi Naitom cycle khongchat Minister Karam Shyam nalam thakre. Amadi Haizekar Mari Fare Makoina Faduna Puramba Miyoi Ani Gari Yauna Police na kanmangam kre. Times of Manipur ki Manipuri Pauming tabiri bab mayampun makpu ASHAPRIYA na taram nokchari ngasi gi maruiba pausing mayamda sandok na pizari ngasi ayu pung nipan dagi mapan falba Chief Minister and Biren na thobu oiduna Chief Minister Secretariat Cabinet Mifam Pangthokre Cabinet Mifam aduna tara suba Manipur Legislative Assembly nongju Mifam Pangthoknaba amadi atai lenga kasigi maruiba wafam sing kupna khana naina ki Mifam aduna nongju Mifam thasigi kuntaruk amadi kuntareta Pangthoknabagidamag Manipur ki Governor da Haizenaba lemnakre hairi Mamangda pangthokiba Cabinet Mifam Singda Cabinet Minister Singh masing suna yaukidrabasu ngasigi Mifam adudadi Minister Singh suna sarugyakhi Panbayabadi lenga kasigi luchingba sinba pamba kangbu amana haukiba tha anirom asi Delhi da kem tawbaga loinana center ki luchingba singda taksinduna leibani adubu center ki luchingba singna maikai ani makki warol tarba matungda Jab chaba khongthang lokhatkani haibagi thajaba pirakpadagi nahan makai Delhi da kem tawduna layraba Cabinet Minister yauna MLA Singh numit kharani gi mamangda Imphal da thongnarakhibani Chahi ani khara helaklaba sarkar asida miyamna thajaba thamlibasi manghandanaba honasi amuk thajaba mangkibada hangalakpa ngamloi Mathangi sarkar asisu BJP na sem daba yade haina Chief Minister and Biren Fongdokre Wafam ase ngasi Palace Compound laiba Manipur State Film Development Society MSFDS ta pangthokpa BJP ge membership drive program Sangathan Prab Sadya Sata Avian ge thoram da phongdokibani Bharatiya Janata Party BJP Manipur Pradesh na sinduna pangthokiba thoram aduda Chief Minister and Biren namakha taraduna State asida BJP ge mapangal ngasi diningthi na kalle haibiyai Bharat ki oina su state kayada BJP sarkar leire chungsinaba sarkar su leire amade state kayada BJP na sarkar pairakadaba kaya su leire chaurakna tha ama khara hena chathagadaba sangathan asida state asigi oina hanna membership lakh ama makhai yauhannaba pandam thamlamba do lakh ani suna bahonasi August taram athoida loigadaba drive asina pamliba target adu yauna bahonasi state asigi oina miyamna sarkar asibu nungsibiri thajaba thambiri Telaba matam chahi ani tha khara helaba matam asida sarkar asina tawjaba thabak khara da thajaba thamlibasi manghandana bahonasi masi amuk mangkhrabadi hanjinba ngamloi mathangi sarkar asi BJP na sem daba yade haiki Akoi na ngasi sahi ani khara helakpa sta Manipur ki praja ki phangiba trust MP piba ngama abani MP ani akoi na piba ngama abani akoi ki NDA alliance na only 2.5 years phadine sida Adu masigi trust ya koi dum continue toksi. Manghandara adu na koi BJP government sahi ani makai haveni kangoroi. Election sahi ani mukta ngai sele. Mathangi sarkar koi na sem da bya bai. Sem na ba khona bani madu mathangi sarkar sem na khona bada asai sohanjin hai gi bada. MLA sing concern sing na mama gi kendra da kari walk tori. Karmaina tawduri praja ka kanti karmai tawi. Praja Singha ki relation kari wali kari tauri ase central government piriba schemes mayam Ujwala ki hairo Ayushman Bhavan Ayushman ki hairo Bharat ki hairo adagi Shubhagya ki hairo karai da wali gi ase MLA singa tap pairga lekhai da KM to guni khangde
ashola na mayam da personally thungan base masidagi hen report naiti Madhya Pradesh के Chief Minister Iramba BJP के National Vice President amadi National Membership in charge oidiba Shivraj Singh Chauhan RDNPR के Minister T.H. Biswajit Agriculture Minister V. Hankalyan Education Minister T.H. Radhesham Social Welfare Minister Nemcha Kipgen State Membership in charge L. Devensu Thauram Mapu oina saruk yaki BJP की MLA सिंह थौपुब सिंह अमदी पार्टी की लुचिंग सिंह अमदी तोंगान तोंगान बा केंद्र दिगी लाकपा मेंबर कयाना सरuk याकीबा थौरम अदुदा नेशनल मेंबरशिप इंचार्ज सु ओरिबा हानगी मध्य प्रदेश की चीफ मिनिस्टर ओरमलबा शिवराज सिंह चौहान ना हाइकिबदा बीजेपी पार्टी असि मालेमदा ख्वाइदिगी चावबा मेंबरशिप मसिंग याम्बा पार्टी अमा ओइरे चाही अमा अनि के मनुंगदा भारतता अयाम्बा स्टेट पुमनमक बीजेपी ना पाइबा ngamlagani कांग्रेस पार्टी ना पानबा मतमदा करप्शन की चांग वांगखे चौखत थौरांगदा मिडियंग थंबा वाटखे मणिपुर यावना अवांग नोंपोट स्टेट सिंग असिदा कांग्रेस ना पानबा मतमदा हन्ना फावबा यंगबिखिदे इमुंग मनुंग के पॉलिटिक्स तौदुना लेखे हौजिकते पार्टी की लुचिंगबा कनानो हाइबा खंगदना लेरे नरेंद्र मोदी ना भारत के प्राइम मिनिस्टर ओइना लाकपदगी ngасidi भारत मालेम गी मियामना मसक खंगबा चौखत लमजेलदा मांगजिल थाबा लेबाक अमा ओइरे स्टेट असिदसु प्राइम मिनिस्टर अमदी प्रेसिडेंट अमित शाहना यामना लुमना लौरे स्टेट असिगे चीफ मिनिस्टर ना अनौब थबक कया तौबसी यामना फै हौजिक चथरिबा मेंबरशिप ड्राइव असिदा अखोइना याउननबा थमलिबा पांदमसी यौहन्नबा होनसी हाइखी टैप वाटर देने के लिए विलेजेज में भी 3600 करोड़ की योजना केंद्र सरकार के साथ मिलके यहाँ के लिए बनाई जा रही है। करप्शन को कर्टेल किया है और मणिपुर का तेज गति से विकास हो रहा है। कांग्रेस के जमाने में बंद और ब्लॉक लगातार चलते रहते थे, इसलिए डेवलपमेंट रुक गया था, बाधित हो गया था। जब से बीजेपी की गवर्नमेंट है, नो बंद नो ब्लॉक, स्मूथली सरकार चल रही है, काम हो रहे हैं। कांग्रेस ने नॉर्थ ईस्ट और मणिपुर के साथ सदैव अन्याय किया। मणिपुर के चीफ सेक्रेटरी सिल्लबरा हाइना लमदमस के मियाम मरक्ता चममनबा लेनरुरे चीफ सेक्रेटरी इंचार्ज डॉक्टर सुरेश अख्तरना चीफ सेक्रेटरी ओइना लैंगा की ऑर्डर थोकलुबदगी लैंगाक मनुंगदा चरांगनबा थोखरे स्टेट लैंगाक असि मनुंगदा मपु पांदबगुम तौनिंगबता तौरबरा हाइबगे असौब ममी तारे मणिपुर की एडिशनल चीफ सेक्रेटरी ओरिवा IAS ऑफिसर डॉक्टर सुहेल अख्तरना चीफ सेक्रेटरी लेना चीफ सेक्रेटरी ओइना ऑर्डर थोलकपदगे लैंगाक थौदा पांगलिबसिंगी मनुंगदा अंगकपा अमा ओइनबता नतना मियाम मरक्तसु चममनबा अमा थोकलुरे ऑर्डर अदु चीफ सेक्रेटरी मसामना थेनरपदगे पेनदबा फोंदोकपगा लोइनना चीफ मिनिस्टर की नाकोंग यौनरपदगे अनौब ऑर्डर थोखरे थौदोक असigi matangda tom tv na phangba pawgi matung inadi ngasi laingak asigi department of personnel and administrative reforms personnel division na order number 3/21/2004 MPSC/DP na Indian constitution ge article 316 ge makhada manipur laingak na retired lieutenant general L Nishikanta Singbu manipur public service commission ge chairman oina ngasi dagi hauna sahi taruk thabak puna bagi order ma chief secretary in charge oina thopuriba additional chief secretary Dr. Suhel Akhtar na khujek piraga chief secretary government of Manipur haina thadorokpa cherol adu social media da paksana sandorpadagi chief secretary masamak thenger padanatana miyoi kayana phone tortuna Manipur gi chief secretary sillabra haina hangnarakpadagi wafam ase lainga ki makok thongba singda yaunarakpagaloinana wakalakpadagi wathok chawthorkibani Manipur gi chief secretary Dr. J Suresh Babu IAS hojik chuti da leibagaloinana mapanda leiri hairi Pawasina makha taribadi additional chief secretary Dr. Suhel Akhtar na chief secretary ni haina masagi khujek piduna order thokba adugi paw chief minister gi nakong yonarpadagi ngasi numidang japmana ba order amamuk Dr. Suhel Akhtar in charge chief secretary government of Manipur haina mahangna khujek piraga cherol tholakre thawong asimak lenga ke asoba thodang pairiba singi chauna asoibani haina leibak miyamna haina rakli Khongjom sapam laikai ji ingo bi chingthamna Mamangda tongan tongan ba pausel puduna India gi mafam singda naitom cycle thauduna pausel kaya sandokru laba matung ngasi malim gi lebak tareta cycle thauduna chatnabagi damak captain PD minister Karam Shyamna Kangla gi nongchup thangba sanathongdagi lamthakre ahan ba phase gi oina world tour asida ji ingo bi chingtham naitom cycle thauduna Myanmar Thailand Malaysia Cambodia Laos Vietnam amadi Singapore da chatuna pausel kaya sandokadore Lamthabagi Thauramadu Customer Affairs Food and Public Distribution Minister Karam Shyamna Mayamdagi Hena Top Topa Masak Topa Thabak Tauge Hairabadi Thauna Leiba Honabakanba Hakchang Phaba Amadi Isagi Top Topa Talent Leiba Darkar Lei Haiki
जी इंगोबी चिंगथाम की पाउजेल पुबा नाइटोम साइकिल थौबा सिदा लमदम मसिबु मालेम की तोंगान तोंगानबा लेबाक सिंगदा मसक ताकपा ngambata natana anoba itihas ama semba ngamlagani hiram asigi matangda leingaknasu angamba thakta pungning thawatkani loinana isorgi amadi lamdam asigi miyamgi thauzaldagi tekta kaidana panthungfam yoroba matungda mai pakna halakpa oirasanu haiki yamna top pasakta amada thabak toraiba naharol singbu tungi hena phaba mathauna leiba naharol sing thol nana bo honabada manipur gi praja singna adi mateng pangbisi aduga loina nama around 20 days mo akoi manipur gi adi leiriba town sing gi kari gi mayam ama adi ma salom gadori malemda saktak na ba honariba kui naharol singbu matam chupada manipur sarkar gi tarap tagi adi pungning thogat kani haibo wafam si thamjaraga Malem asida lairiba ikoi pumnamak amatani loinana lamdam asibu malem yatai mafam singda saktak nabagidamak pauzel puduna naitom cycle thaugadoriba ji ingo bi chingthamna khongchat asina panthungfam yaudriba fawba miyamna mahaki awan nungaida sarugyabiu amadi pungning thogatbiu haiki ima kaithel khudingmak haitare makoi singsigi matangda malem sinba thungna sak khanghalage haina igi chatkadoba khongsa asida ima kaithel jibu kholauje pujaraga pictribida lairiba mipung khudingmak pukse amatangni nuksi chanana laimina sabagi wakhalonda sigumba relesi chachaban National Highway 102 Imphal More Lambida Gari Maruti van number MN1AK1664 Silver Machuama hijack tawduna amade gari gi miyoi ani kidnap tawduna puna bahona ramba khutpu amagi miyoi mari Kakching District Police Commando na fagat pagaloinana makhoina faduna puramba gari gi miyoi ani Kakching District Police na kanbangam hore haina Victoria Yangkhom MPS SP Kakching na paumi singga unaba amada fongdorakle fagalaba kidnapper sing adudi sekta awang lekai degi huidrom sundar chahi kuntra humdoi apokpa haisamu aina thingkraba lalholuk KCP da yaurambadagi kumja lising ani tarada surrender tarokhiba hengang makha lekai degi mutum naubi maitai chahi kuntra nipan apokpa M Mange kairak tomal makhong pareng dagi hauzik Kakching district asida village defense force oiriba moirang them tomba apokpa M Jugindro amasung Kakwa namairakpam lekai dagi yumlembam Chitaranjan chahi kuntra mapan apokpa YK bani Makoina faduna purambadagi police na kalhauraba miyoi ani aduna Maruti van adugi driver Kangla Tombi colony dagi Dilip Limbu chahi kuntra apokpa Man Bahadur amasong Dimapur dagi housing na Kangla Tombi da laiba Bim Tamang chahi kunipan apokpa Mohan Bahadur Tamang ni haiki Andro Kendra gi MLA Suwariba Minister Tihai Shyam Kumar gi mathakta Tara Suba schedule gi makada disqualify tawnaba tharakiba wakat adugi preliminary objection adu dispose tawre respondent singna roibo ina piningba comment sing aibo ina tasigi tara threat faw gi manungda piba yagani matter adu lakadoriba assembly session loiraba matungda khanagani haina ngasi Manipur Legislative Assembly gi speaker na order ama thokre Baby Sana Misibu Yaning the Bamadi Lake Drabigi Tawaina, Ing Chik na Lairunaba, Nasi Candle Light Kitaramama, Nasi Hapta the Pangtokre. All Manipur Muslim Students Organization Amsuna Sinduna, Hapta the Laiba, Public Hospital Ki Mamangda Pangtopa Candle Light Kitaramaduda, Amsugi member Kayana Sarugyake. Lake Drabi Mahiroi Baby Sanagi Mafamda Ikai Kumnaba Utuna, Minute Ama Awaba Fundoke. Candle Light Adu Pangtopagi Matanga, Amsugi President P. Javed Ahmad Haikibada. Ngasi fawbuda baby sanagi misi asigi matangda asengba ma khanghandabasi yamna laibak thibani karamna siram libono haibagi matangda karigumba khara leire haibasi ngasi fawbuda haidokta basina mayek singna takle JAC na changsilakpa khongjangda amsuna mapung fana sagotkani haiki logasi justice phangan gi haitaragadi ahan bada ikhoina mara leiba singa se hakpa cherak piba tangai phadabam lei aduga privatization of education institution sing ase regulate to boma tangai phadabalai adu education sing asida budget hengal handuna privatization ase thingna bo hona ba ma tangai phadabalai haina haijari aduga aroi badai na haijaning bade JAC na sangkhilakpa baby sanagi asumba justice phangnangai sangkhilakpa khongjang khuding makta all Manipur Muslim Student Organization mai lo sangna matam chupata sangkhinna ba support na ba sem sadon lai haina ngasigi print and electronic media gi mamang de phondok chari
Haukiba July 19 da Kanchipurda leiba Standard Robert High Secondary School da thokiba laibok thiba thoduk amada laikhitrabi mahairoi Bevisana misigi achumba langla langjin athuba matamda puthokadabani haiba dabi tawduna ngasi Standard Robert High Secondary School gi mahairoi singna school gi mamangda wakan mifam chathakre wakan mifam aduda Justice for Bevisana mihat ke achumba langla langjin athuba da putho'u disturbance free education zone ohelu haibana chingba play card kya seasonaki wakan mifam aduda school asige mahairoi Segu Hidana Miana Sige Chumba Langla Langjin Athuba Matamda Puthopio Hauzik Mahai Tamba Fangdana Ladiba School Sige Mahairoi Singi Punsikalo Haiki Yamna Athuba Matamda Palibas Lengagna Chumba Justice Puthopiduna Ekoibu Mahai Tamba Fangdana Ladiba Mahairoi Singbu Mahai Tamba Fanghanbiu Haizaningi Aduga Lengagna Chumba Singba Justice Azu Yamna Thuba Matamda Puthopirak Lagadi School asida thamliba athingba kaya asisu lokthokpirakani habiste ekoi sthatragi habiti Students Union of Standard Robert High Secondary School gi achauba achetpa thajaba Mahairoi Bevisana Laikidabaga Mari Lenana Standard Robert High Secondary School Thingzin Kiba Numit Kuni Henjalakpana Class 10 amasung 12 Parikya Thagadaba Mahairoi Singe syllabus cover tawba ngamlaroi dra haina mipaiba pokle Maramaduna Mahairoi Singi Yenglaga Athingba si komthokpiyu haina Parents and Guardian Association of Standard Robert High Secondary School gi Secretary Anwar Hussain na Mari Lenaba Singi puning chingsilakle Ngasi Manipur Press Club ta pangthokiba pawgi mifam amada mahakna makha taraduna Hauzik Lairiba School gi fibam masida laingak amadi pumnamakna Mahairoi Sing tungi punsigi damak khallaga thingba si komthokhanginge Nakalamaromda hayeng pungani taba matamda Kiamgai Haibong Makhong Community Hall da Association gi mifam ama pangthoktuna Permanent Parents and Guardian Committee ama semnanaba thorang tawre Masida Guardian pumnamakna sarugyabiu haiki of Standard Robert Higher Secondary. Mausna moi det phang khu no phang de garjan ga suna phungdok sa na tana to pal leijadi through honorables Pawgi makthana te break matang lawsari Studio 11 India's favorite salon and spa now at Imphal. Our services are haircut, hair straightening, global color, body spa, hair spa, waxing, threading, facial and treatment, hand and feet care, makeup. Body massage. Studio 11 Salon and Spa Imphal. Look fabulous. Fitness World Building, Singzamai Mathak Chongtham Lekai, Imphal West. Phone number 0385 2440 Break matungda mayamutaram nokchari makhataba pau pisare Chief Minister Nai Bacherol Yauna Jenims ke Assistant Professor Senior Resident Associate Professor Committee Nataliba Demand Singh thabak ton thoklagani haibagi thajaba pirakpadage ngasi pangthokiba committee gi akhanaba general body mifamna haujik changseliba cease work strike handoktuna hayengdagi mahausagom thabak tawba yauna tongan ba warep ahum lawkhre Hiramasigi matangda committee gi president amadi secretary na khudiyek piduna thadorok Bacherol asina hairibadi Mifam Maduna Langak na thabak on thokani haina thajaba pirakpadage member khudingmakna khongjang asi hanthokpada yana khibani Karigumba tha amagi manungda Jenims Authority ge maikaidagi thabak on thoroktrabadi khongjang makha tana changsin ba haina su warip nakhi haiki Langak na nanghongroi matagum canal saba loisindana sanga khiba dolai thabi virus project ngasi season fam khangdaba kangkathang oiduna leire haina Khundrakpam Kendra Development Committee gi wangangloi and design na Langak pumanal sirakle ngasi committee asina senduna pangthokiba yengsin khongchat amada mahakna makha taraduna virus asi right canal gi sarukta leiba yumnam patlaw maning ching fauraga ising tenbi takhigadaba canal asi balance chanadabana right canal gi Kanaba fangdaba mafam kayada ising yawbangamdana leire virus tagi tharakpa ising amukhana virus da hanhan kibata natana anakpada leiba khungang kayada awaba mayok halle virus asidagi kilometer manga khakta ising piduna leibana mafam kayada virus asigi kanaba ngasi fauba fangba leitri loinana canal asigi sarukamo ina sambai awang lekai gi mafam da season adruba canal asi chekhaiba thegnare haiki Minai kenin chali basi sinam junam kuno sambai chingku adagi kunrakpam aduga waiton ta gadab sida ayamba maru mayam amadi ekoi
सुक्सेम सेम लेबाक सुदुन थोंद्रिबा लेबाक सुंतोक तोक्दिबा जगा सु यावरी अदुगा सेमिबा तुरेल अमा कोंबु तुरेल लालगा सकदबा थोंदुजु होजि सगाक तादना कायदना इसिंग पुबा याबगी लंबी लेत्रे असिदा सुनतना अते अते मयाम अमा लेरिबा अहोबा केदोसी अखोइगी हुजिकी मतम सिदा हुजिजि पानबिरिबा लेंगाना अथु मतुमदे लाकपिदुन येंसिनबिरगा मसिगी कायरिबा तोरिबा याद्रिबा मयामसि सेमजनबिरगा दोलाई थाबी बेरेज की कानबदु मेन राइट केनेन द लेरिबा प्रजासिंगदा फंगनबियु हाइबसि अखोइ मीडिया की थोंग हाइजरी Justice Committee on Anglo-Manipuri War, Lising Amuga Chanipan, Maudra Mathoi, Martyrs and Freedom Fighter of Kanglaipak, Manipur Sinduna, 13 August, Patriots Day Githaram, Manipur Press Club Ta Pangthok Lagani Haina, Committee Asige Chairman Ibotombi Kumana, Fongdokre, Ngasilam Felda Laiba Akom Lupki Mayai Loisangda, Pangthokiba Mifamaduda, Mahakna Makataraduna. Athauba Sengi Numit Palan Thauramasida, Lamdamasida, Tongan Tonganba Organization Singna Sarukyaduna, Manipur Ning Tambal Landa, Tawaina Pontapi Kraba, Athauba Singi Mitamda, Haikat Laikat Tamduna, Ikai Kumnaba Utpasida, Sarukyabiu Haiki. Amasung Jala Cross and the Manikobre Taljiba, Kambushing, Adugish, Klamashi Yauna, Makoya Peda Kangba Makedi, Makoi Manungi Musing, Pau Pijaraga, Makoya Paudam, Nation Badu, Puto Aga, Hyper, Makoya, Function Nasida, Makoya from the Hekalakamashida, Makoya, Paudam Madashoki, behind the Hana Kanjabani, Asugumba, Pantoka Tagadoba, Asugumba, Petros de Geta Masida, Manipudilla Bidiba, Sakamba, Amba, CSO Kambushing, Adukama Ban Shijaba Kudimanga, Saruya Biraga, Sugun Bamachida, Saruya Biu. Haukiba July Kunmangada, Oza transfer Tauraklaga, Hauzik Fauba School Asida joined Taudriba Karigino Haina Hangladuna, Lakliba August Mapan Faugi Manunda, Oja Singh joined Taugadabani, Karigumba Taudrabadi, Students Organization Singna, Maika Yadom the Ladiba CSO Singa Kusam Naduna, Akan Bakongjang Kayachang Silagani Haina, Desam Jiribam District Council Ge President, El Bilax Maitaina, Nasi Jiribamgi, Kamaranga the Laiba Jirigat High School da, Paumi Singa Unabama da Fundokre. Mahakna Makataraduna, Education Department order Toktuna, transfer Tauraklaga, Nasi Fawuda School Asida join Taudriba Asikarigino. Lakliba August ki Mapan Fawgi Manunda join Taudrabadi, Students Organization Amadi CSO Singapore Laga, Akan Bakongjang Kayachang Sinaba, Sem Sabaloi Haiki. Power Asigi Manunda, Karimba, Zasi joint of Vidradi, Mahataba, Jiribam, the Laiba, Tuamba, my racing, Lupching, Kunchalaga, Amadi, Laiba, CSO, Laiba, Mayampuno, Pulaga, Akan Bakongjang Chanchilakani. Paumi Singa Unabadu da KSA, Jiribam District Council Ge President El Bonsana. Haukiba July Kunmanga da Directorate of Education as Government of Manipur na Tokiba Order Amada Johnson Higher Secondary School ge Oza Life Rapam Tony Singh English Graduate Teacher Ram Shabu Jirigat High School da transfer Tauraklaga Ngasi Fauba Oja Asina School Asida join Taudriba Si Karigino Education gi lamda sigumba Oza Laktabagi Amadi Yamna Maru Oriba Subject Asigi Oza Asina Asumna Tauba Si Yamna Laibak Thibane Government employees Singna Ningthina Amadi Chang Naina Thabak Tawbiduna Jiribam Asi Chakotpa District Ama Ohenbada Sarukyamin Asi Jiribam Chakotpada Manipur Pumba Gaming Chutney Maramaduna Marilainaba Authority na Sigumba Hiramasida Yamna Kupna Miying Changbiyu Haiki Wati have my chuna Masiki Tabak Mabu Changna Tawasina Hena Akoy Jiribam Pukning in Majani Jiribam Praja Kunumaki Aduka Masida Jiribam the Department Kudimaki paralyzed overgum was a Yamtina Sotaraba, Jiribam, the Yamtina Sotaraba, Adugum Lava, Gumni, Jiribam say Yamna, hiding a letter in Palmen, Yamna Lapa, Adum Lava Jiribam, my own Sida, Yam hiding a letter, Awaba from the Pajasin, my own lady, Aduna Yaragadi, Masi, Maria Never Department, Amadi, Honorable Chief Minister, Amadi, Maria Never Department, Jiribam, say Hanna, Yamakuna. Meaning Sahandingi, Apava Kunam, Pukapada, Manipur Kunam, Pukapada, Jiribam, Apava Kunam, Pukapada, Manipur, Yagodo Rivani, Aduna, Department Kurimaki, Yam the Panaba, Jiribam Pazagi, the Makta, Kambiraga, Yam the Puning Sina, Meaning Sahanding. Nakalamuramda MSU District Jiribam, Gay President and Dimochana. July Kunmanga da transfer order Toklaga, Ngasi Fauba joint Taudrabasi, Karigino Amadi, Kari Maram ge joint Taudrabano, Habigi Chap Chaba Maram, August Mapan Faugi Manunda, Pigadabani Haiki. In this subject, I was looking at Maru, subject, Maru, subject, School Sida, joint on the Bawa, was from the Basika, was Adam, I say, Mail about tradition.
अपील तौजरी Johnstone Higher Secondary School ge hauzik oza awat pa leiringai cherakta nauna oza transfer tawkhibagi mayokta mahairoi singna changsilakpa khongjang gi saruk amoina ngasidagi school thingzin bagi khongjang changsin ba hokre school thingzin ki baduna maram moiraga ngasi class chathakitre ngase yupung tararom taba matam fawba school gi gate mahoksa gumna hangki adubo school adugi student union gi lochingba sing lakhibaga loinana school gi gate lonsin ki amadi oja sing fawba school da changhan ki de Panbay abadi mahairoi sing ngarang khongjang changsin kibaga loinana school thingbagi warep laukibani Nakalamaromda Johnstone Higher Secondary School Student Union na school asigi mathakta matam kaktana thamlamba boycott adu lauthokle lakliba ningthaukaaba numitagi mahoksagum class horogani haina union gi chairol amana hairakle SSUM ade Mahairoi Singna Lamlai Higher Secondary School gi awat pa oja sing thabiraknaba Manipur Human Rights Commission da wakat khibagi matung inna ngarang school asida oja nipan tharaknaba Education Department gi maikei dige order thoktuna khodaktagi join tawnaba khangalakhiba adugi damak MISRC Education Minister Education Department amadi mari leinaba khudingmakpu SSUM na thagap phongdorakle makhatana maruoina lainga ki school da mapung fana mahai tamba fangdana leiriba Mahairoi Sing gi damak khanbiduna ahenba midyeng changbigani haibagi thazaba thambaga loinana mahairoi lubasina khunai asigi sotharaba mahairoi singidamak honakhigani amade lepkhigani haina lubasigi secretary general Bhushan Longjamna khujek piduna thadorokpa cherolasina makhatarakle Thasigi manga dagi hauduna New Delhi digi Praganti Maidanda chatharakiba World Organic Expo lisingani taramapanda Mission Organic Value Chain Department for Northeastern Region Scheme gi makhada Organic Manipur gi brand product sing organic chahau umorok yaingang sing ki hom amadi pothok kaya mai pakna utkre expo du da wire singna organic Manipur gi pothok sing punna leina bugya pamba ulakle ngasi aroi banumita Assam government ki agriculture horticulture and food processing animal husbandry and veterinary amasung town and country planning ge mantri Abdul Borana Manipur Organic Mission Agency MOMA amasung MIDH ki stall sing su yanglamki Chatliba academic session lesson ani taramapangi viet ki ahanba semester tamgadaba Mahairoi Singh entrance exam hayang ayuk pung taramathoi taba matamda Kanchipurda leiba Manipur University campus ta pangthoklagani haina Department of Teachers Education Manipur University gi head in charge ki cherolamana khangalakle All Manipur Students Union MSU gi mapo kumon ga mari leinana tha ama chupna school singda u chara thaba gi changseliba thoram gi saruga moina ngasi Yaripok ki tongan ba school singda MSU Yaripok branch na senduna uchara kaya thakre Antarctic English School Ajad Higher Secondary School Memorial Model Academy na chingba school singda school yoza singna sarugyaduna pangthokiba uchara thabagi thoramadu mari leinana MSU Yaripok branch ki president Senjam Ronaldo na thasigi kunipan da pangthokadoriba MSU gi yankhai mari suba mapo kumon ga mari leinana tha ama chubna uchara thabagi thabakasi paikhatpane Housing Malem the Tingnari ba Mahoksagi Kal Kairakpagi, Awaba Singasi, Mayok Nanabagi Damak, MSU Namapo Kumun Mari Lenana, Uchara Thabasi, Tangai Fadi, Loinana, Lamdamasigi Mipung Kudimakna, Uchara Taning Bagi Hainabi, Lehanaba, Nasigi Sigumba, Kongtangasi, Lokalapane, Masida Lamdamasigi Club Organization, Mera Paibisina, Sarugyabiu Hainaso Apil Toki. Lakliba Agas Manga the Pangtokadoriba Southeast Asian Napigani. Southeast Asian Cultural Organization Siko ge mapo kumona lakpada lamdamasi dalariba miyamda Siko na yaifa paujal pirakle Siko ge president athadorpa yaifa paujal ge cherola sina hairibadi organization asige mapo kumon thauramasi konumamangda leiba lamyan basanglena pangthokani komona sina lakpada nungai yaifa ba chaukhatpa nungsi chanaba amadi aikhoi gi inat pusu hena chaukhatpa khumang chausin ba purakpa amadi nupi angangda chathaba fataba thodok sing thoktaba oirasano Aduga Manipur gi mapanda leikraba kanglei ichilinau singsu nungai yaifaba ana ayek yaudaba punsi nungsangba oirasanu hairakle KCP Military Joint Committee Sem kibagi mangarak suba mapo komon palan thoram loop asigi General Headquarter amade mobile camp singda miyam galoinana pangthokmina kre haina loop asigi cherola man hairakle cherola duna makha taribade loop ki General Headquarter da pangthokiba thoramadu da loop ki president thobana athoiba mithunglen oikhi Thoromaduda Lup ki Luching Purelna Mama Leba ki tamak Thawaina Pontha Pikraba Lup ki Lanmi Singh Kaisum Sangda Lanfa Oina Awa Chaitheng Khang Liba Singh Ningtam Lanjang Changsiliba Wakalon Manaba Ichilinau Amadi Kanglai Miyamda Ikai Kumnaba Utpagaloinana Yawal Yaifa Paujel Piki
Amarom da KCP Joint Military Council linkat khibagi mangarak suba komon thoram ngasi lup asigi General Headquarters yauna mafum kaya da pangthokre. Komol asigi saruga moina terage Children Home Mongsangai da leiba Oles Home amadi Nongpo Kaithel Manbi da leiba Oles Home da chaglin biza bagaloina khudol tamkre hairi. Lining amadi inadyo khatpa punba malem layam Manipur amadi thanga gi miyamga khusam naduna loktak pat ki Thaman Khongda Thawan Itambagi Thoram Pangthokre Thoram aduda thanga gi MLA Robindro yauna miyam na ira thongnikhi Mehorol dagi pangthoktuna lakiba thoram adugi saruga moina ngami themba inching thoram su pangthokhi thoram aduga mari lenina layam kanglaipa ke president Moirang Megha Chandrana haukiba chahida thoram asi Imphal gi khwairamban kaithel da pangthokhi adubo chahi asigi oinadi thoram asiga sagonariba loktak patta pangthokpani nat ki oiba sitharuraba thoram asi miyam da khangan ba oina chahi khudingi mafam hongduna pangthokani haiki Sana lepur matung dagi koi juwari lairik tajaraga sikum maji thikacharaga koi na mamangi jahi dagi thoramje koi pangthokduna lakjabani masina koi gi khunai asigi koi kanglaipa asigi langi ba kholiba koi tangdu leita driba kaino se porpangamba oisanu haidana taibang mapugi mapumda koina thongni ja Paugi berthana tema break ama muk closeri Manipur da ihan hanbo oina lamjingba jewelry na market ta phangba sana mayam sigi quality check tawbagi khudong chaba pijari Adom-adom gi leijariba sanada yauriba alloy amadi elements kaya gi chang marik chumna accurate quality amadi quantity ga loina na khangan bangam lagani Lamjingba jewelry na pijariba khudong chaba asi lobi hau adom gi sana adu sengi na traga sengdi haiba gi chingna badu kokhan biyo Akupa marol gi damak Lamjingba jewelry da lengsin birao Lamjingba jewelry good quality is our priority Breaking matungda taram namuka naukchari makada pau bizari CMIST card amadi Ayushman Bharat National Health Protection Scheme gi matangda nomagi oiba awareness program ama ngasi VJYM Manipur Pradesh ki former Vice President Bikram Kongkham gi mayumda pangtokhibaga loinana ahan batangka ki oina card sing yanthokre thoromaduda CMIST card ki coordinator Sarat Chandra HL Club Lalambung Soram Laikai gi President S Rajendra Kumar Sarugya ke Thoromaduga Marilena VJYM Manipur Pradesh ki former Vice President Bikram Kongkham na atuba matam gi manung dani suba tangka ki oina card sing yen thokna bagi pandam leire haiki Kurai Kendra gi manung chanba Moirang Kampugi Kangla Sajef ta leiriba chingkhai laifam len asigi matangda administrative ke chayet na bakhara leibadagi hangdana leirakiba du waroi cinema purapadagi makata na hanglagani miyamna lining laison gi thoram pangthokpagi khudong chaba lehelagani haina chengkhai laifam len committee gi president ngangbam gunadona phongdokre hiramasi gi mitangda Moirang Kampuda pangthokiba paumi singauna bamada mahangna makataraduna laifam len asira miyamna lining laison gamari leinaba natana changbiganu mafam asi lamdam asi gi yamna maruiba laifam len amasu oiribani haiki akoigi laifam len asibu sangnabugidamta panagidamta thamliba miyoi asina haibiba sigumba natragadi changbiganu haiba matamju harau harauna yabiba mukna bidaba haibase kaubidnaba hainasu miyamgi mafamda social media gi kuthangda ina matang asida khudong chaba logjabani aduna aikoina asigumlaba semkat sagalliba kaya ase mathang manaw naina ipugi kuthangdagi aikoina lepa leitana semkhatlaliba ase hena thoina laifamle lasibu magul leiba
लाइफलेन अमा ओइना हेना सेंकलखिनी सागलखिनी हाइबगी थाजबा इपू द नतना अदु अतोपा कनागुम कयासु थोपीरखिनी हाइबगी थाजबसु अइना थमजेदि Apahau Humiyol Huifa Huitaba Loop AHHL Kairen Fabi Bisnupur District Senduna Ngasi Apahau Chinguna Kairen Fabida Safong Lakpadagi Tarit Suba Annual Reformation and Renovation Degi Tharam Pangthokre Kairen Fabida Pangthokiba Tharamadu Manipur gi Ningthau Leisem Basana Zawba Thanga Kendragi MLA T Robindro Amade Atai Manipur gi Sangnaiba Miyoi Singna Athoi Bamithung Lensing Oina Sarukyaki Nat ki lining lambi hanjinduna ingna chikna panba lamdam oinanaba laifau kaya miyamna taminabana thauram gi maru oiba saktam oikhe thauram adu kamari lenana Manipur gi ningthau leisemba sana zawbuna apa haugi pauzelna malem gi miyamda malemasi mahaki kusemne aduna punna ingna chikna himinabana athoiba lanni haiba wapau miyamda sandoknaba pandamda thauram ase pangthokpani haikhe thauram adu da saru yakiba thanga kendra gi MLA T Robindrona Aikoi Masel Punsinaduna, Amata Oibagi Wakalon Sagatpa Ngamalavata, Chakotpa Kunayamu Purapangangane. Ishwargi lining lambida Changsil Nanaba Matamda Malim Si Ignachik na Labangangani Haki. Businakoi Tabum Topa Labakoi Hogang Sing Sikoi Tunguinakpa Koina Hosanaka Budiki Koi Masin Marakta Sinadaba Koi Apikpa Wakal Sayo Jotaki Wakanda Mamon Yarkanda si Kalu Masin Sinadaba Santil Kam Tolopasi Tolotanaba Haidana say Shogi Apaugi Augensin Haribasi Mayamsi Amatako Amatani Yamna Kigi Nupsinaba Adugumba Yam Inchikwa Aduguma Male Mama Uruksi Harigadi Hauna Sandoiva New Kunai, the Layman Toy Pano Punamba, the Lay of Punamase, I'm not going to begin to begin to pull Pulaga. I get Sumba, Lambi, I get Sumba, Adumba, Tavak, Tawadu, my Unsalaga, the Toshu, Adu Male Mase, Nuaiva, Santi Leva, in Chipa Mama, the Semu having Waka. Rotary Club Polo City Imphal na tha khuding ipangthokba thabak thoram singi manung channa ngasi Jenims ki blood bank and transfusion unit ka khusamna duna service over cell 5 thimda nongmagi oiba blood donation camp ama pangthokre ngasi gi camp adu da punamyoi kuntrai henbana EP duna camp adu muma pungfan khi camp tadu mari lena Rotary Club ki president Haubam Dinesna club asigi tha khuding ipangthokba thabak thoram sing oina ngasi gi blood donation camp ta si pangthokpani matung tarakpada su asigumba camp kaya pangthokki gani haiki मैम कनो तौरगा ऑर्गेनाइज तो जर्नी था कुदिंग कनो तौबा अदोगा अखोय मैम प्रोजेक्ट मैम सु तौजै ममांग थादा ट्री प्लांटेशन प्रोजेक्ट दैदी सी सु ब्लड डोनेशन कैंप सु अखोय गी था गी ओबे प्रोजेक्ट गी मनुंग चनबा अमा ओइना तौजबनी Directorate of Ayush ki State Ayush Society Manipur amade Churachandpur da laiba Vites College of Nursing ani nasinduna Churachandpur gi Mohafai Khulda Nomagoiba Free Ayush Health Camp ama pangtokre National Ayush Mission gi Public Health Outsource Activities PHOA gi sarukamo aina pangthokiba camp taduda Ayush ki Dr. S Bishwanath Dr. Ngaimukem amade Dr. P Iboton Luchingba medical team na chaurakna miyoi chaniang khairomda lem layeng fang batanatana hidak lang taksu yenthoki Home Guard Singamari Lainava Wafam Amade, Maram Singh Hokibachahi, Lissingani Taramangagi, Matamdagi, Matam Chana Amade, Jumna Paukum Pibi Bagim Hota, Nam Sinduna Tamzin Bagi Hainabi, Amalai Basi, Kangan by Yadabagi Kari Karamba, Maram Laibano. Natraga Home Guard Singasi Home Department, official Singda, Yamong Narabra Haina, Manipur Home Guard Employee Welfare Association Nahanglakli, Association Asig Secretary TH Inawi Devina, Tadorapa Cherola Manahai Home Guard Personnel Singidamak, Supreme Court, High Court of Manipur, Amadi Prime Minister Office Tagi, Reference Letter Yauba, Varat Lengaki, Ministry of Home Affairs Nahaukiba, April Tarada, Home Guard Ki Commandant General da Irakiba, Chithi Warol Adugi Matung Ena, Lengak na kari karam batabak laukat pirabage haina, Kangan Binaba, RTI Gi Kutangda, Commandant General da Haizakiba Lakre. Adabu Ising Manung da Laitum Tabugum na Manakibana, Appellate Authority Oriba, Lengaki Chief Secretary Home da, Chahi Asigi July Kunmapanda Wakachero Masupisin K.
अदुबु ngasi fawba paukhum amata pirakpa leitri hiram asigi matangda home guard personnel singi awaba si khangbiyu haina chief minister ga unazage haibadasu unabagi tanja pibidana leiri अदुबु मसिरा होम गार्ड सिंगी थबक खाइदुना लेथोकपदि चुमदे होम गार्ड सिंगी खनबीबा फमनाइबी सिंगी मनुंगदा थोरकनी हाइबगी आसादा पांदम फंगद्रि फावबा होनबा तारी हाइकी JN Manipur Dance Academy amadi Center for Cultural Resources and Training CCRT na sinduna Ek Bharat Shrestha Bharat haiba thimda numit tare ni chupna academy gi auditorium da chatharakiba Nifunithoi National Cultural Festival camp ngasi loisin khrei Haukiba July gi tang 13 gi chatharakiba Cultural Festival loisinbagi thorom adugi saruk am oina Center for Cultural Resources and Training CCRT gi oiba My Name is Yo haina mingthonba documentary film gi cassette form ga loinana young scholar artist singda certificate singsu yenthoki thorom aduga mari leina JN's Dance Academy gi Vice President Professor Haistombina laibak ama chawkhana bahonabada culture na chawba thodang am lawribani India gi mafam kayada ngasisu culture expose tawba ngamdaba mafam kaya am leiri Cultural Festival asigumba program asi North East da khaktanatana India gi mafam kayada toina pangthokpa mathautai haiki and then the aesthetics and principles and significance of our culture and to the people properly. So that's why once we take up this program for this culture, for the research and studies about our culture, I'm sure that we'll have a very important culture which we can give the identity of Manipur very clearly to the whole world. Ngasigi lainga ka sisu school business tawbada sawgal abra natraga mahairoi singbu lalonpor oina school nikhatpada yaurabra haina hangladuna council pai bus singna chatna kanglon inbang amdrabadi thawpuri ba singna masana khangna fam thadokpiyu haina Kanglei Park Students Association KSA gi Secretary General Seram Hemjit na phongdokre ngasi mahairoi lubasigi office ta pangthokiba pawgi mifam amada Hemjit na makha taraduna yari pokta laiba pata laitaba chingtam innovative education School amana recognition pambagi damak che tharak labasu council amadi lengakna asoiba aranba karisu thizindana recognition pithok lamba si yaningde hiramasigi matangda mahairoi lubasigi maikaidigi chief minister amadi education minister da aiba cherol kayara khana pisin kiba laikhrabani adubunga si fawba thawwa sadana laithokpi bani athuba matamda lengaki mari leinaba loisangna athuba matamda midyeng changbiu council bu laibak miyamda aranba midyengda uhaningde haina phongdoki Lengak amadi council na akoigi akan miying chamiyu aduga council gi authority na hiramasiki matangda akoigi aramasing asi sogotuna lebiganu lebak miyam na council bulan ugini school lalonba school business to buda yawi haina lebak miyam na council bulan ugi da du uhaningde marmaduna council na semjaba regulation do council masana ngapiyu karigumba akoigi council masana ngakba ngamda ba haibse council lei council gi authority una lebasing asi matik chade haibani marmaduna council gi phampuriba akoigi higher authority sing adu masagi masana ngakchaba masana semjaba akoigi regulation do ngakba ngamjadaba namang orekanda masana morally pham thadokadamni haibse Kanglei Park Students apin thamjiri Manipur State Commission for Women amadi All Manipur Women's Social Reformation and Development Samas Nupi Samas Sinduna Mayai Kaba Chinjak amasung masina khunai da pirakliba chaitheng amadi nupi angangda chatharakpa miyot minai gi chaitheng haiba hiramda nongmagi oiba khananainabagi mifam ama pangthokre ngasi lampel pata laiba nupi samas ki mayai loisangda pangthokiba mifam aduda Manipur State Commission for Women ge chairperson TH Binotana mutki gadaraba khunai amubu kanna bohonabada nisagi mayokta lepa yamna mag darkar oi Masida paliba laingak ima ibel amadi CSO singna amata oina punsinduna mayai kaba nisa thingnana ba honaba mathautai haiki This kind of sensitization, gender sensitization, parenting sensitization, social sensitization. In addition to the legal haibachidi kainone thokra matung da season agadaba adugumba min samaneba adu aina state government ki maikai dagi amadi aigi maikai dagi puthok sariliba program sidi preventive measure ne thokdringeda thodok se thoklaktananaba kamain tawraga semsige kari high sige karamana angang singsibu regulate tawgadage parents se kamain understand tawgadage kain haibarom da hena ai khumang sangjanjaragli hena haijabata Paugi mrakthana tem break amamuk logzari
Gitam University Visakhapatnamda BSc Nursing amadi MSc Nursing in NPCC gidamak female candidates singna admission to bibi yaragani. Campus manungda masagi hospital leizaraba medical college ni. Room amada mahiroi ani khaktamak leiba lift facility yauraba amadi yamna hygienic oiraba hostel yauraba campus ni. MSc Nursing the admission fanglaba mahiroi singda tha khudingi stipend oina lupa lising tara fangani. Tuition fee structure BSc rupees 30,000 per year. Food and accommodation rupees 45,000 per year. First to fourth year same fees. MSc Nursing in NPCC fees rupees 1.5 lakh per year. Food and accommodation rupees 45,000 per year. Eligibility BSc class 12 pass physics, chemistry, biology and English 50% in aggregate. Manipur gi mahiroi singi oina entrance test yaudana direct admission tobiba yagani. Subnataki seat taramanga khaktani. Akupa marol gidama contact tobirau Educare Zone near Bosem Babupara. Phone number 60090622261 natraga 87940262277. Kimatungda mayam mutaram nokchari makada ba pau pizari. Kumgi nong likna chukibana lau panba yadraba khangabok kendrigi local kaya District Agriculture Officer S Lemba amadi mahak staff singna VJP Manipur Pradesh ki hanagi Vice President TH Jadumani ga loinana hakthengna chatuni yengsin khre. Ngasi jakiba yengsin khongchat aduna khangabok khulgi manung chanba lauman bi local hangam local kaifa local kiam local salam local samaram khulgi samaram panthak local samaram awangpat local sangayumfamgi yotlaw local Laukhang pat mamang local, pumtha local, mamang pat local, sangayumfam punna, local taramathoi gi fibam yengsin ke. Yengsin khongchat aduga mari lenana District Agriculture Officer S Lembana, yengsin luraba local singasigi manungda ising chingfam leiba lawfam ahum khandokle. Atuwa matamda pamahum pinaba thorang lokhalagani. Khongchat adugi makha tarakpada department ge miyoi singna wangkhem kendra gi local taramanga gi fibam su yengsin ke. Sinam Sunderland apokpa laikidraba S Bijoy Singna Jiribam Higher Secondary School Jedhais SS ka khusam naduna Sinam Bijoy Memorial Award lanthokre ngasi Jedhais SS ke auditorium da pangthokiba award lanthokpagi thoramaduda laikidraba Sinam Bijoy buikai khumnaba oina miyamna minute ani tumina leptuna awa fongdoke thoramaduga mari leinana wangangloi singna laikidraba Sinam Bijoyna tawramba thabak thoram kayabo ngasi gi mirolna kaufam thokte haiba wafum kaya fongdokna rakhe Tharamaduda donor ki oiba warol piraduna S Sunderlal Singhna mahakna mahaki apokpagi mingda handak chahi asidagi hauraduna chahi khudingi Jiribam district lairiba government higher secondary school singda tamliba science commerce amadi arts stream singi mahairoi singna class 12 parikhada chada yankhai gi mathakta mark khwaidagi wangba mahairoi ahum khangatuna mana biba hauragani haiki Handak chahi asigi oina arts amadi science da makok mathang tarakraba Jiribam higher secondary school gi mahairoi singda sel gi mana amadi achamba khudol piduna puning thagat ke thoram gi athoiba mithunglen gi oiba warol piraduna JEO Jiribam L Roshan na Jiribam gi mahairoi kaya bu puning thagat piba haibasi yamna faba thabak amani masina tungi Jiribam chawkhatpadasu chawna mating panglangani haiki Bisnupur gi SP Hoption Sapam gi milyang makada additional SP Law and Order Loikham Lamio FGPO Lakshmi Tingbai Jamna Luchingba Bisnupur team gi amana Loktak Pata electrical devices in aduna nga phaba miyo hum fagat pangam kre pagalaba miyo singadudi thinungai mayai mamang laikai irom ingobi chahi nifunithoi apopa kumar Laishram Gandhi chahi kunipan apopa ibo chau amadi thinungai mayai laikai degi Laishram Tomba chahi yankhai nithoi apopa ibo tombani Ngarang numidang Bisnupur Police ki team amana akhanaba pau lauduna ngaiduna leikhe nongai matung pung ani rom taramdaida makhoi humdu fabangam khibani makhoi degi nga fabada sizinaba electrical device ki polam sing battery nau potlam kaya su fagat pa ngamki hairi hiramasiga mari leinana ngase Bisnupur District Police ki SP office ta pangthokiba paugi mifam amada SP Hobson Sapamna aingi wangmada nga faba sing thi humbagi case ama lokhatuna leire aduna sigumba illegal oiba device sing season aduna loktak pata nga faba sing thinganaba akhanaba khongthang lokhalagani nga faba gi mingda LED bulb season aba khudaktagi tokpiro masina loktak ki ecosystem da chauna kaiba piribani CSO amadi miyamna loktak kanbada lauriba thaudang singsu thagali haiki Bagi pambai sinaribasi athu matamda loktak pat ki amusung nongma suraga tanjaraga nga pharga chajariba mi singsigi khanbiraga masing waran pambai sinabiganu
नोम निनी असिगी मनुंगदा LED थालिबा LED सिनरगा nga फाबिरिबा मियोइसिंगना यामना थुना थु मतमदा LED सिंग असि लथोकपियो Haitroi Pokpi Eastern Star Union Hesu Gairi Pok Haitroi Pokpi na senduna Lairik Faba Mahairoi Sing Taram no Upagaloina Mana Piduna Poni Thawat Kray Gairi Pok Haitroi Pokpi Community Hall da Pangthokiba Thauramadu Wangkhem Kendrigi MLA K Megha Chandrana Atoiba Mithunglen Hesu gi President Maulana Azmalna Thauram Mapu AMMOCOC के President SM Jalal, Wangkhem Jila Parishad के Member Nominee की है शोभा सिंह, Healthcare Center थौबाल के Project Director W बीरेन सिंह, Leirongthel Ningel ग्राम पंचायत के Nominee प्रधान S कुमार मैथई अमदी यारिपोक पुलिस स्टेशन के OC MD रियाजुद्दीन ना अखनब मिथुन लेंसिन ओइना सरुग्या के थौरामदुदा चाही असिगे ओइना बोसेम अमसुंग कोसेम न लौबा क्लास 10 अमदी 12 की परीक्षा मार्क वांगना फंगदुना माई पागलखरबा हाइट्रोई पोकपी के माहिरोई सिंह अमसुंग UGC न लौबा नीट एग्जाम दा खलकलबा माइनॉरिटी मुस्लिम की अहानबा अमसुंग अनिसुबा तारकलबा माहिरोई अनिदा अचंबा खुदल पिदुना पुनिंग थवतखे लाइरिक फबा महाइरोई सिंह पुनिंग थवगपगी थौरामदु लोइसिलकपदा इफेक्ट ऑफ ड्रग अब्यूज एंड हेपेटाइटिस B and C हाइबा हिरमदा नोमगी ओबा अवेयरनेस प्रोग्राम अमसु पांगथोखे Awareness program adu da hai CC thobal gi khang ahi singna wangan ki August 15 Independence Day thorongi mangoina na Thobal District Police Commando na lokhalakpa cheksin thorangi saruka moina ngasi Thobal District Police ki SP Dr. S Ibomcha gi meeting makada nupi police yauba Thobal District Police Commando gi kangbu amana wangjing kaithel da thiba humgi thabak chathakre ngasi nungthil pung 3 ga minute 9 dagi hauduna Pong taruka minute tara fawa chathakiba thiba humbagi thabak aduda punna miyoi chamaga marifuram masa masagi saktak che puthokanduna masa khangdoke maduda masagi saktak che puthokpang amdaba miyoi tara mathoi amadi gari gi registration yaudaba two wheeler tongduna lakpa miyoi tara humdoi laukhalaba mathung makhatana masa khangdoknaba Thobal police station da sinakre hairi Mamang thadagi hauna handak kakching da Japanese encephalitis positive oibagi masing yam khalakliba sidagi checksin thorang lokhat poina til kang na sandokpa leina singdagi ngakthoknaba amadi mangjauna na checksin thorang lognabagi matangda information education communication IEC behavior charge communication BCC session ama ngasi kakching waidi kongoi kaithel community hall da pangthokre District Health Society National Vector-Borne Diseases Control Program kakching na Ideal Youth Association IYA Kakching Wairi United Youth Progressive Organization Kakching Chumnang Laikai Amadi All Kakching Students Union Kapuna Kusamnadana Pangthokiba Thauramadu da Manipur Lengaki Public Health Department Additional Director Dr. Sachin Kumar Mangang District Malaria Officer Kakching Dr. M Gambini Integrated Diseases Surveillance Unit ki District Surveillance Officer Kakching Thobal Dr. KH Trustee Community Health Center Kakching gi MO in charge Dr. U Arun Kumar IYA Kakching Wairi ge President M Brozenna athoiba mithunglen oina sarukya ki Tharamadu da akhang ahai wangang loi kayana JESC matau karam na horakhi ok nganu yen karam na taru taran na loigani fogging asi karigi tauribano karam na tawgani loinana Japanese encephalitis nadana ba karam ba cheksin thorang lokhat kani haibana chingba wafam kaya phongdoktuna miyamda wakhal tahanki Thobal District SP Dr. S Ibomcha ki meeting makada Additional SP Operation Sri S Sachindananda Thobal District Police ki Oshi amadi Thobal District BDF Welfare Association ke member Singapore kusam naraga Thobal Police Station da posting taramba laikhidraba yairipok ke crew makha lekai digi BDF personnel Samurai Lakwam Premananda Sarma apokpa SI Modhu Chandra Sarma emung manung ke miyoi singda association ki maikai digi sel oina lupa lak ama mating oina khusinakre Makhatana District Asigi BDF Welfare gi President MD Idris Sahana Manipur Sarkar gi Maikai digi BDF singe service security thambinaba BDF recruitment rules semdopinaba amasung piriba remuneration asinadi imung pubang amdaba matamga chanaba remuneration pibinaba sarkar gi puning chingsilakre natraga asi sumaina BDF na magi personnel amakha moi maraktagi leitabada 1 lakh pibang amaga saw government sina sigumba BDF amagi leitaba matamda sikim hopidaba habasi BDF singsi function decision aba yabagi wakhalon amda mayam urupsu ya last akogi sarkar se sumai sum tawgram hoise moina ba khajina pira sarkar na karim ta pide karigino haina praja singa su question hangaku ye adumba kholaudu laktinge da government na isana khangna government yoiba pattern da mateng khara pangbiragadi yamna hena nungai ni habagi wakhalon doi thamjai
Sweta Agarwal mihata maruoina chenariba mahaka nungsinaramba Govind Singhal ngasi first track court amana sibagi cherak pikibaga loinana mahaki apopi Kamal Devi Singhal amade machanupi Bawani Singhalna punsi chupagi oina kaisum sangda leinaba court asina wayal pikre court asina miyo yahum asi Sweta Agarwal gi mihata mara leire haina lauthokraba matong ngasi makoi mari gi matung ina court ki rai adu pikibani thawdogasi haukiba chahi lisingani taratare ki December ta thokibani Govind Singhal na mihan adugi matangda police ta phongdorakpagi matung inna Sweta bu halaba matungda bora khaw amada haptuna mai tharaga manghanaba thawrang khibani matamatuda Sweta Keshi Das Commerce College ta BCom manga suba semester tamlibi mahairoyamani mahak Singhal gi varagi kamagi bathroom da siduna leiram khibani pawasina hairibade haukiba chahi lisingani taratret ki December marida Sweta mahak na nungsinaramba Govind gi Santipurda leiba yumda lakhi Maduda makoi ani gi marakta ningai sangdanarappadagi Govind ga khut yauna khana chainakhi adubo police ki report ki matung ina Sweta Agarwal mahaka nungsinaramba nupa Govind Singhal mahaki apopi Kamla amade machanupina mai thabadagi sibani haina palli Mamangda yumthong khuding changduna Guwahati Municipal Corporation GMC na tax khongolambagi chanabi adu hongdoktuna online gi khuthangda oina machine sizinaduna tax sin khongolagani haina corporation gi authority na phongdorakle pawasin haribadi GMC na Guwahati gi tongan ba mafam tarukta online gi khuthangda tax sin khongani maramaduna mafam singa sida laiba miyamna anoba online asigi khuthangda authority dagi yum sabagi ayaba lobiyo haidi Jorhat Tobacco Control District Cell amade District Administration yapun ba mifam amana Jorhat ta hangliba huka bar amade hidak managi polam singyoliba dukan singi mathakta District Administration na midyeng changba yauna miyamda huka bar singi matangda awareness pinaba warep lokre mifam aduna huka bar singa sina inkhalakliba angang singda maikhu season animbage ithil pire maram aduna bar sing sigi mayokta miyamna wakal tahanba mathautai hairaduna warep asi lawrakibane Hiramasiga mari lenana Nodal Officer Bhaktime Bhattacharya huka bar singa sida season ariba flavor singa si aingi wangmada oiba polam singdi natte haike Nakalamaromda mefamaduda sarugya keba Superintendent of Police Vaibab Nilvarna bar singda season ariba flavor yawa polam singa si ain nathingba posakti natte adum oinamag asigumba makhalgi bar hangba sina chahi nauriba ngang singda maikhu season aningbage ithilamadi piri maramaduna masigi mayokta miyamda wakal tahanbagi tangai fadaba malai haike Mefamaduda Sarugyakiba District Administration Officer Singna Haukiba Thakara da DTCC na National Anti-Tobacco Law Thugaiba Miyoi Singda Chawrakna Lupa Lising Taret Lom Khonggat Pangamki Haina Paudamki Hauze Kamuk Sanabaki Pawfong Bigani District Football Association Thawbal na sinduna Thawbal Chawaima Higher Secondary Playground da thasigi kuntaruktagi hauduna chatarakiba ani suba under 13 boys football league tournament lising ani taramapan gi ngasi sanakiba final match ta fida 10 tha mai pakibaga loinana final changkrai punna team nipa na group ani thokna khaidok chathariba football tournament asigi ngasi sanakiba semi final match ta fida 10 tha na UMFC Moisingbu Panjil ani sinoda maithiba pk Tournament asigi ani suba semi-final match hayeng CITYC Hairok amadi SWYC Charangpat anina sanaragani. National Cricket Academy BCCI gi meeting makhada chatliba tha sigi taramapandagi September mari fauba Bangalore ta pangthokadoriba Inter-Zonal 2 days tournament for under 16 boys ta saruyana bagi dabak Manipur Cricket Association MCA gi sanaroi ani khalakle haina association gi chairman man hairakle Cherola sina makha taribade tournament asigi kalaklaba MCA gi sanaroi ani adudi Unilwal Khairakpam amadi Fairoism Zotin hairiba sanaroi ani asi lakliba August 13 Bangalore ki damak Imphal thadoklagani Singzamai kanghutna sinduna July 10 degi hogduna oinam romen gi imung manung gi midyang makhada team 12 na saruk yaduna Singzamai kangshangda chatharakiba chahi yankhai amadi humfu mathaki ani suba oinam Charlie Singh Memorial League Cum Knockout Kendra Wise Tournament lising ani taramapan gi ngasi ani suba quarter final match ta Khundrakpam Kendra gi taramari kapada Yai School Kendra na taramanga kaptuna Yai School Kendra semi final changkhrei hayeng ahum suba quarter final gi match ta oinam Kendra amadi Sagolban Kendra ni na lamba tongnagadori
ngase nong telefona kiba pauche singda kari kari maru ba pau yaw kibage habdu mayam puna mi eng tamina sing Pogzel lambi nam thakre truck ani yaukre driver sokle imphal jiri lambi faunadre jiribam da transfer tawrpo oza athubada join tobiu kangli paki maira ngasi pangthokiba cabinet mifam da minister sing suna saruk yakre nungsinari nge asida che minister na mayam punamak tasin khomjin biu haina phongdona rakli imphal jiri lambi da mafamani da landslide thokle laikum leinang na truck gari ani lokha da sen thakre mathangi sarkar asisu bjp na sem da ba yade che minister Dr. Suhel Akhtar na Chief Secretary oina official order tholakpada angakpa oinare hayeng bebi sanagi mangani lehulgi thorom yaubinaba appeal tawrakli kangla pau masing suna saruk yakiba rajyagi mantri mandal mifamna bidan sabha gi nongju mifam august 16 gi famna balepna kre revenue minister na malemgi lebak tare tachatkadaba ingo bising thamge cycle khongchalam thakre mahiroi amadi ima singna wakan mifam famduna protest tawkre Satisgar amadi Sofian da security ka khuthongna bada Maoist taret terrorist ani sire manaba Minister punamak saruk yaduna ngasi cabinet me fam krai SSUM amadi mahiroi singe hona zaman mai pak le jiribam da transfer tawrapo oza athubada join tobiu lo Standard Robert Thingbagi Thogdang Private School Association amadi Guardian Association na logada bane Maois aroi bada maroi ba paw mukanna Cabinet mefam pangthokna nongju mefam tha sige kuntaruk amasung kuntreta pangthokna bagidama governor da haisanaba warap lokre BJP ke membership drive pangthokre mathangi sarkar asisu BJP ne semdaba yade haina chief minister Indren phongdokre Manipur ke Chief Secretary Silabra Haina Lamdam Asigi Miyam Marakta Chamam Namba Leinarure Chief Secretary in charge Dr. Suresh Akhtar na Chief Secretary Oina Lenga ki order thoklubadagi Lenga manungda charang namba thokre Malem gi leibak taret fauduna chatkadaba ji ingo bi chingtham gi naitom cycle khongchat minister Karam Shyam Nanam Thakre amadi hijacker mari fare makoina faduna puramba miyoi ani gari yauna police na kan mangamkre ngasi goina di matang asida Manipuri Paulo Sinjare Paumi eng tabiriba mayam punumapu ASHAPRIYA namukana khurumjare